ꯀꯝꯗꯧꯔꯤꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯁꯦꯅ ꯂꯥꯏꯚ ꯊꯥꯔꯛꯏꯅꯦ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯇꯥꯏꯇꯜꯁꯤ ꯎꯕꯗꯕꯨꯗꯤ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯀꯃꯦꯟ ꯔꯤꯗꯤꯡ ꯑꯗꯨꯝ ꯃꯌꯥꯝꯒ ꯂꯥꯏꯚ ꯏꯟꯇꯔꯦꯛꯁꯟ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯗꯤ ꯉꯁꯤꯁꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁ ꯑꯃꯗꯤ ꯊꯣꯛꯈꯤꯕꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯒꯤꯀꯣ ꯃꯌꯥꯝꯅ ꯀꯩꯃꯤ ꯌꯥꯝ ꯇꯠꯇꯅ ꯍꯪꯕꯤꯔꯛꯄꯒꯤ ꯍꯥꯏꯕꯗꯤ ꯀꯩꯃꯤꯁꯦ ꯍꯥꯞꯄꯔꯣꯏꯗ꯭ꯔꯥ ꯀꯩꯃꯤ ꯀꯩꯗꯧꯈ꯭ꯔꯒꯦꯅ ꯀꯃꯦꯟ ꯈꯔ ꯊꯦꯡꯅꯩꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅ ꯀꯩꯃꯤꯁꯦ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯒꯗꯤ ꯂꯩꯔꯦꯕ ꯑꯗꯩꯗ ꯍꯦꯟꯅ ꯃꯌꯥꯝꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯝꯒꯦ ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒꯁꯦ ꯆꯥꯎꯔꯛꯑꯣ ꯆꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯕ ꯀꯃꯦꯟ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ರೆ ꯑꯗꯩꯗꯤ ꯍꯦꯟꯅ ꯄꯤꯛꯑꯒ ꯄꯥꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯂꯧꯒꯦꯅ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯚꯣꯠ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯣꯠ ꯇꯥꯅꯕ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯖꯔꯛꯏꯅꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯃꯤꯁꯦ ꯁꯣꯏꯗꯅꯗꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯥꯎꯔꯒ ꯂꯥꯛꯍꯟꯕꯅ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯛꯑꯒꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯖꯌꯥ ꯁꯅꯧꯖꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯑꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯄꯤ ꯑꯩꯆ ꯁꯟꯗ꯭ꯌꯥ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯂꯛꯑꯣ ꯌꯥꯝ ꯋꯥꯔꯦ ꯍꯣꯏ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯑꯒꯦ ꯑꯗꯣ ꯁꯟꯗ꯭ꯌꯥ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯒꯦ ꯍꯥꯏꯕꯗꯤ ꯀꯩꯃꯤ ꯏꯁꯤꯡ ꯆꯥꯎꯕꯒ ꯄꯥꯟꯊꯣꯏꯕꯒꯁꯦ ꯆꯥꯎꯍꯟꯕ ꯄꯥꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯄꯤꯛꯅ ꯊꯝꯁꯤꯔꯣ ꯂꯥꯏꯃꯌꯨꯝ ꯁꯆꯤꯟꯗ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯍꯥꯞꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯞꯆꯔꯤꯕꯅꯤ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯉꯝꯕ ꯃꯌꯥꯡꯂꯪꯕꯝ ꯀꯩꯃꯤꯒꯤ ꯚꯣꯏꯁꯇ ꯌꯥꯎꯕ ꯆꯤꯆꯦ ꯑꯅꯤꯗꯨꯔꯥ ꯍꯣꯏ ꯃꯥꯅꯦ ꯑꯗꯨꯒ ꯆꯦ ꯂꯤꯁꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯅꯧꯕꯅꯦ ꯃꯥꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯇꯤ ꯚꯤ ꯆꯦꯅꯦꯜ ꯑꯣꯜꯂꯕꯅꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤ ꯚꯤ ꯑꯗꯨꯃꯛ ꯌꯦꯡꯕ ꯐꯪꯕꯤꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯨ ꯄꯨꯄꯨ ꯇꯤ ꯚꯤꯗ ꯆꯦ ꯂꯤꯁꯥꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯖꯔꯛꯄꯅꯦ ꯃꯌꯥꯝ ꯁꯟꯖꯣꯏ ꯁꯤꯡꯍꯥ ꯍꯥꯏ ꯆꯦ ꯍꯜꯂꯣ ꯁꯟꯖꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯖꯌꯥ ꯁꯅꯧꯖꯝ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁ꯭ꯔꯥ 2 ꯂꯩꯒꯗ꯭ꯔꯥ ꯍꯣꯏ ꯑꯩꯈꯣꯏ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯄꯤ ꯑꯩꯆ ꯁꯟꯗ꯭ꯌꯥꯅ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯕꯗꯣ ꯄꯥꯝꯃꯤ ꯍꯥꯏꯀꯣ ꯑꯉꯥꯡ ꯑꯅꯤꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝꯒꯤ ꯃꯣꯠ ꯈꯔ ꯂꯧꯈꯤꯒꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨም ꯂꯩꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯗꯕꯗꯤ ꯌꯥꯔꯣꯏ ꯍꯣꯏ ꯃꯣꯏ ꯆꯥꯎꯍꯜꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯍꯟꯗꯅ ꯑꯗꯨꯝ ꯄꯤꯛꯑꯒ ꯂꯩꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠ ꯈꯔ ꯇꯥꯈꯤꯒꯦ ꯑꯩꯈꯣꯏ ꯁꯟꯗ꯭ꯌꯥꯒꯤ ꯃꯣꯠꯇꯒꯤꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤ ꯑꯗꯨꯝ ꯄꯤꯛꯑꯒ ꯂꯩꯕ ꯄꯥꯝꯃꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯀꯩꯃꯤꯁꯦ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯍꯪꯉꯦ ꯂꯣꯏꯗ꯭ꯔꯤ ꯀꯩꯃꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯍꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒ ꯀꯩꯃꯤꯁꯤꯁꯨ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯇꯥꯅꯤꯡꯕ ꯀꯩꯃꯤ ꯂꯣꯏꯗ꯭ꯔꯤꯕꯗꯤ ꯁꯣꯏꯗꯅ ꯍꯪꯉꯛꯑꯅꯤ ꯇꯧꯕꯇꯕꯨ ꯀꯩꯃꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯄꯤꯛꯄ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯥꯎꯕ ꯄꯥꯝꯕ꯭ꯔꯥ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯩꯃꯤ ꯂꯥꯛꯍꯟꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠ ꯂꯧꯅꯤꯡꯕꯒꯤꯅꯤ ꯑꯗꯨꯒ ꯍꯟꯗꯛꯁꯦ ꯍꯥꯄꯛ ꯇꯥꯔꯒꯗꯤ ꯀꯩꯃꯤꯁꯦ ꯌꯥꯝꯅ ꯑꯅꯧꯕ ꯍꯥꯟꯅ ꯎꯕ ꯁꯨꯡꯐꯪ ꯐꯪꯗ꯭ꯔꯤꯕ ꯅ꯭ꯌꯨ ꯂꯨꯛꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯀꯩꯃꯤ ꯄꯨꯔꯒ ꯂꯥꯛꯑꯅꯤꯀꯣ ꯃꯌꯥꯝ 6 ꯆꯥꯎꯍꯟꯒꯦ ꯍꯥꯏ ꯆꯥꯎꯍꯟꯅꯤꯡꯕ ꯃꯥꯜꯂꯤꯀꯣ ꯂꯩꯔꯦꯟꯃꯌꯨꯝ ꯔꯣꯂꯦꯜꯅ ꯍꯥꯏꯕꯤꯔꯛꯏ ꯆꯥꯎꯍꯟꯅꯤꯡꯉꯦ ꯍꯣꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯁꯟꯖꯔꯦꯀꯣ ꯆꯥꯎꯍꯟꯅꯤꯡꯉꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯎꯍꯜꯂꯛꯄ ꯄꯥꯝꯃꯦꯅ ꯔꯣꯁꯤꯕꯤꯅꯥ ꯂꯥꯡꯄꯣꯛꯂꯥꯛꯄꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯂꯧꯁꯟꯖꯔꯦ ꯁꯟꯖꯣꯏ ꯁꯤꯡꯍꯥꯅ ꯑꯉꯥꯡꯁꯤꯡꯗꯣ ꯆꯥꯎꯔꯛꯄꯅ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯅꯤ ꯆꯤꯆꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯃꯁꯨ ꯂꯧꯁꯟꯖꯔꯦ ꯄꯤ ꯑꯩꯆ ꯁꯟꯗ꯭ꯌꯥꯅ ꯗꯦꯠ ꯀꯌꯥꯗ ꯊꯥꯗꯣꯔꯛꯇꯣꯔꯤꯒꯦ ꯑꯩꯈꯣꯏ ꯗꯦꯠꯇꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯊꯨꯕꯗꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯆꯔꯛꯑꯒꯦ ꯍꯥꯞꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯃꯦꯟꯁꯦ ꯑꯌꯥꯝꯕꯅ ꯆꯥꯎꯍꯟꯁꯦ ꯉꯥꯛ ꯉꯥꯏꯔꯦ ꯆꯥꯎꯍꯟꯁꯦ ꯉꯥꯛꯇꯅꯦ ꯍꯣꯏ ꯀꯩꯃꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯅ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯩꯃꯤ ꯄꯨꯗꯨꯅ ꯂꯥꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯉꯥꯏꯕꯗ ꯋꯥꯔꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯀꯩꯃꯤ ꯁꯦꯝꯖꯔꯛꯑꯅꯤ
ꯑꯉꯥꯡ ꯑꯅꯤ ꯄꯤꯛꯅ ꯑꯗꯨꯝ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦꯅ ꯃꯥꯏ ꯌꯨꯖꯔ ꯅꯦꯝꯁꯦ ꯗ ꯐ꯭ꯌꯨꯖꯟ ꯀꯪꯂꯩꯄꯥꯛ ꯑꯅ ꯂꯩꯀꯣ ꯃꯥꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯍꯣꯏ ꯄꯤꯛꯑꯒ ꯂꯩꯕꯁꯨ ꯂꯩꯕꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯦ ꯆꯥꯎꯍꯟꯁꯦ ꯍꯥꯏꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯅꯤꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯖꯔꯛꯀꯦ ꯃꯌꯥꯝ SK ꯃꯟꯖꯨꯔꯅ ꯏꯆꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯄꯥꯈꯪ ꯐꯥꯍꯜꯂꯛꯑꯣ ꯍꯥꯏ ꯍꯣꯏꯅꯦ ꯑꯁꯦꯡꯕ ꯀꯨꯏꯔꯛꯑꯦꯀꯣ ꯃꯣꯏꯅ ꯄꯤꯛꯑꯒ ꯂꯩꯔꯛꯏꯁꯦ ꯀꯩꯃꯤ ꯉꯥꯏꯕꯗ ꯋꯥꯏ ꯏꯆꯦ ꯂꯟꯆꯦꯟꯕ ꯉꯥꯏꯕꯗꯣ ꯋꯥꯕ ꯐꯅꯕ ꯑꯩꯈꯣꯏ ꯀꯩꯃꯤ ꯍꯥꯞꯄꯛꯑꯅꯤ ꯑꯗꯣ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯕꯁꯤꯡꯁꯤꯗꯤ ꯌꯦꯡꯕꯤꯗꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯌꯥꯝꯁꯤꯕꯣ ꯀꯩꯃꯤ ꯉꯥꯛꯇ ꯍꯥꯏꯌꯦ ꯀꯩꯃꯤ ꯊꯥꯕꯤꯔꯛꯑෝ ꯀꯩꯃꯤ ꯌꯦꯡꯗꯕꯁꯦ ꯐꯣꯟꯒ ꯄꯥꯏꯅꯤꯡꯗ꯭ꯔꯦ ꯋꯥꯔꯣꯏ ꯃꯔꯤꯡ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯑꯃꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯑꯩꯈꯣꯏ ꯀꯩꯃꯤ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯑꯇꯣꯞꯄ ꯀꯩꯃꯤ ꯅꯠꯇꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ISTV ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯏꯖꯨꯀꯦꯁꯟꯒꯤ ꯁꯥꯏꯠ ꯑꯗꯨꯒ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯩ ꯐꯨꯡꯒꯥ ꯋꯥꯔꯤ ꯄꯨꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯍꯥꯞꯄꯕꯅꯤ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯞꯄꯛꯀꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯅꯕ ꯆꯦꯅꯦꯜ ꯑꯅꯤꯗꯣ ꯆꯦꯅꯦꯜ ISTV ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯨꯝꯕ ꯀꯩꯃꯤ ꯂꯥꯛꯇꯕꯗꯒꯤ ꯀꯞꯄ ꯏꯆꯥꯁꯨ ꯀꯩꯃꯤ ꯂꯥꯛꯄ꯭ꯔꯥꯅ ꯐꯣꯟꯁꯦ ꯌꯦꯡꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯄꯤꯌꯩ ꯁꯟꯙ꯭ꯌꯥ ꯍꯣꯏ ꯑꯗꯨꯗꯤ ꯀꯩꯃꯤꯁꯦ ꯌꯥꯝ ꯄꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯀꯃꯦꯟꯁꯤꯗꯒꯤ ꯈꯪꯖꯔꯦ ꯍꯣꯏ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯑꯒꯦ ꯑꯉꯥꯡꯁꯤꯡꯁꯨ ꯊꯦꯝꯕꯤꯔꯣ ꯀꯩꯃꯤ ꯂꯥꯛꯑꯅꯤꯅ ꯍꯥꯏꯕꯤꯔꯣꯀꯣ ꯏꯆꯦ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯗꯣ ꯂꯣꯏꯅꯁꯨ ꯂꯣꯏꯅꯁꯨ ꯐꯖꯩ ꯐꯖꯩ ꯑꯗꯨ ꯑꯥ ꯀꯩꯃꯤꯅ ꯈꯔ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯍꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤꯕꯗꯣ ꯀꯩꯃꯤꯗ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯖꯩ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯁꯤ ꯑꯗꯨꯅ ꯀꯩ ꯃꯣꯠ ꯂꯩꯒꯦ ꯀꯩꯃꯤꯒꯤ ꯃꯣꯠ ꯇꯥꯁꯦꯅ ꯂꯥꯏꯚ ꯊꯥꯖꯔꯛꯏꯁꯤꯅꯤꯀꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯀꯩꯃꯤꯗꯨꯁꯨ ꯑꯩꯈꯣꯏ ꯑꯊꯨꯕꯗ ꯍꯥꯞꯆꯔꯛꯑꯒꯦ ꯂꯥꯏꯃꯌꯨꯝ ꯁꯆꯤꯟꯗꯅ ꯑꯩꯗꯤ ꯑꯇꯣꯞꯄꯁꯨ ꯑꯣꯠꯂꯒ ꯌꯦꯡꯉꯦ ꯍꯥꯏ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯣ ꯁꯆꯤꯟꯗ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯄꯥꯔꯠ ꯑꯃ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅꯀꯣ ꯍꯥꯏꯕꯗꯤ ꯈꯝꯕ ꯄꯣꯛꯄꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯩꯈꯣꯏ ꯁꯦꯝꯖꯔꯦ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯑꯅꯤ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ISTVꯗꯁꯨ ꯑꯗꯨꯝ ꯁꯥꯡꯅ ꯐꯨꯜ ꯑꯣꯏꯅ ꯎꯕ ꯐꯪꯉꯒꯅꯤ ꯈꯝꯕ ꯊꯣꯏꯕꯤ ꯃꯈꯥꯗꯨꯁꯨ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯒꯅꯨ ꯏꯅꯨꯉꯥꯟꯕꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯤ ꯀꯩꯃꯤꯅ ꯈꯔ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯏꯆꯦ ꯑꯗꯨꯒꯤꯅꯦꯅ ꯂꯪꯆꯦꯟꯕꯅꯁꯨ ꯍꯥꯏꯕꯤꯔꯛꯏꯀꯣ ꯍꯣꯏ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯑꯗꯣꯝꯒꯤ ꯄꯦꯟꯅꯕ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯀꯩꯃꯤ ꯃꯈꯥ ꯉꯥꯏꯕꯗ ꯋꯥꯔꯦ ꯀꯩꯗꯧꯉꯩ ꯊꯥꯔꯛꯇꯣꯏꯅꯣ ꯁꯒꯣꯜꯁꯦꯝ ꯑꯃꯨꯖꯥꯎ ꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕꯗꯤ ꯂꯣꯏꯖꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯝꯇꯪ ꯇꯥꯈꯤꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣই ꯂꯥꯏꯚꯁꯦ ꯊꯥꯔꯛꯄꯅꯦ ꯑꯗꯨꯅ ꯁꯒꯣꯜꯁꯦꯝ ꯑꯃꯨꯖꯥꯎ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕꯁꯤꯗ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯆꯥꯎꯍꯟꯕ ꯄꯥꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯄꯤꯛꯍꯜꯂꯒ ꯀꯩꯃꯤ ꯃꯈꯥ ꯄꯨꯊꯣꯔꯛꯄꯁꯦ ꯑꯅꯤꯁꯤꯗ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯕꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯏꯅꯥꯎ ꯑꯅꯤꯕꯣ ꯁꯨꯃꯤꯂꯥ ꯂꯩꯃ ꯀꯣꯟꯖꯤꯡꯕꯝ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯤꯆꯦꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯉꯝꯕ ꯃꯌꯥꯡꯂꯪꯕꯝ ꯑꯇꯩꯁꯨ ꯌꯦꯡꯉꯦ ꯂꯣꯏꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯀꯩꯃꯤꯅꯗꯤ ꯍꯦꯜꯂꯦ ꯍꯣꯏ ꯀꯩꯃꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤꯁꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯀꯩꯃꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯞꯆꯔꯛꯈꯤꯅꯤ ꯕꯣꯅꯤ ꯅꯤꯡꯊꯧꯖꯥꯅ ꯈꯝꯕ ꯄꯣꯛꯄ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯇ꯭ꯔꯤꯖꯔ ꯍꯥꯏꯅ ꯇꯥꯏꯇꯜ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯕꯣꯅꯤ ꯅꯤꯡꯊꯧꯖꯥ ꯑꯩꯈꯣꯏ ꯑꯗꯨꯗꯣ ꯀꯟꯇꯤꯅ꯭ꯌꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯁꯦꯝꯕ ꯂꯣꯏꯔꯛꯑꯦ ꯂꯣꯏꯔꯕꯒꯨꯝꯕꯅꯤꯀꯣ ꯇꯪꯈꯥꯏ ꯆꯜꯂꯛꯑꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯍꯌꯦꯡ nattraga ꯍꯌꯦꯡꯒꯤ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏ ꯊꯥꯗꯣꯔꯛꯑꯗꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯇꯤꯚꯤꯗ ꯍꯦꯟꯅ ꯁꯥꯡꯅ ꯐꯨꯜ ꯑꯣꯏꯅ ꯎꯕ ꯐꯪꯒꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯅꯤ ꯍꯥꯞꯄꯛꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯦꯟꯅ ꯁꯥꯡꯅ ꯐꯨꯜꯗꯤ ꯇꯤꯚꯤꯗ ꯌꯦꯡꯕ ꯐꯪꯒꯅꯤ ꯑꯗꯨꯅ
subscribe ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯕꯨꯗꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯇꯧꯗꯕ ꯍꯣꯏ ISTV ꯂꯧꯁꯟꯗꯕꯁꯨ ꯂꯧꯁꯟꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯏꯔꯒꯗꯤ ꯐꯔꯦ ꯀꯩꯒꯨꯝꯕ ꯂꯧꯁꯟꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇꯣ subscribe ꯇꯧꯁꯜꯂꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯧꯁꯟꯗꯕꯗꯨꯁꯨ ꯂꯧꯁꯟꯕꯤꯔꯣ ꯍꯥꯏꯕꯁꯦ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯤꯅꯕ ꯑꯗꯨꯕꯨ ꯂꯧꯁꯟꯕꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯂꯧꯔꯔꯣꯏ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯑꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣই ꯀꯩꯝꯇ ꯍꯥꯏꯖꯔꯔꯣꯏ ꯀꯩꯒꯨꯝꯕ ꯂꯧꯔꯝꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128 ꯌꯦꯡꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯀꯩꯃꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯥꯛꯀꯗꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅꯗꯤ ꯊꯥꯗꯣꯔꯛꯑꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯝ ꯁꯥꯕꯗꯤ ꯂꯣꯏꯔꯦ ꯂꯦꯟ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏ ꯂꯦꯟꯁꯤꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯀꯩ ꯐꯖꯅ ꯇꯥꯈ꯭ꯔꯦ ꯂꯣꯏꯅ ꯋꯥꯅ ꯇꯥꯕꯁꯨ ꯌꯥꯎꯔꯦ ꯌꯨꯝ ꯅꯨꯡ ꯇꯤꯟ ꯀꯩꯀꯥ ꯑꯗꯨꯝ ꯍꯣꯅꯕ ꯈꯣꯠꯄꯀꯣ ꯋꯥꯅ ꯇꯥꯕꯁꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯟꯗꯛꯁꯦ ꯈꯪꯗꯦ ꯃꯔꯤ ꯃꯔꯤ ꯂꯣꯏꯅ ꯋꯥꯅꯔꯦ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯣ ꯍꯥꯟꯅꯗꯧꯅ ꯑꯝꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯛꯄ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯟꯅꯁꯤ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯨ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏ ꯏꯅꯨꯡꯉꯥꯟꯕꯅ ꯍꯣꯏ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯣꯏ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠ ꯂꯣꯏ ꯂꯧꯖꯔꯒꯦ ꯀꯔꯝꯕ ꯋꯥꯔꯤꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯥꯛꯌꯦꯟ ꯃꯤꯉꯝꯕ ꯌꯦꯡꯕꯗ ꯀ꯭ꯂꯥꯁ 7 ꯃꯤꯁ ꯇꯧꯋꯦ ꯃꯈꯥ ꯊꯥꯗꯣꯛꯂꯛꯑꯣ PI ꯁꯟꯙ꯭ꯌꯥ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯁꯦꯡꯕ ꯀ꯭ꯂꯥꯁ 7ꯗ ꯇꯝꯕꯅꯦ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯩꯇꯩꯒꯤꯁꯨ ꯑꯣꯏꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯕꯁꯇꯁꯨ ꯇꯝꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅꯁꯨ ꯁꯦꯝꯖꯈꯤꯕꯅꯦ ꯑꯗꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯁꯟꯙ꯭ꯌꯥ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯁꯤꯁꯇꯔ ꯑꯩꯗꯤ ꯍꯣꯔꯔꯅ ꯈꯔ ꯄꯥꯝꯃꯦ ꯕꯤꯀꯥꯁ ꯌꯨꯝꯅꯥꯝ ꯍꯣꯏ ꯍꯣꯔꯔꯁꯨ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯦ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯉꯝꯅꯕ ꯄꯨꯔꯥ ꯑꯦꯅꯤꯃꯦꯁꯟ ꯑꯣꯏꯅ ꯐꯨꯜ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟ tangkhai ama aduga picture tangkhai ama tawraga sumaina yanaraga adum hapakpasu ngamnabu hotnarake aduga full animation loina hapa ngambasu hoijage I miss kaimi hoi kaimi se athubada hapcharage mayam ꯀꯝꯗꯧꯔꯤꯒꯦ ꯑꯩꯈꯣꯏ ꯀꯩꯃꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯖꯕꯤꯔ ꯈꯥꯟ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯕꯤग ꯐꯦꯟꯅꯦ ꯍꯥꯏꯇꯥꯔꯦ ꯖꯕꯤꯔ ꯈꯥꯟꯁꯤꯁꯨ ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯎꯕ ꯌꯨꯖꯔ ꯅꯦꯝ ꯑꯃꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯃꯌꯥꯝ ꯂꯣꯏ ꯋꯥꯅꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯔꯤ ꯑꯅꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯆꯦꯅꯦꯜ ISTV ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯁꯤ TV ꯆꯦꯅꯦꯜ ꯑꯣꯜꯂꯦ ISTVꯒ ꯈꯨꯠꯁꯝꯅꯔꯒ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ TV ꯑꯗꯨꯃꯛ ꯐꯪꯕꯤꯔꯕꯅꯤ ꯑꯗꯣ ꯖꯕꯤꯔ ꯈꯥꯟꯁꯨ ISTV ꯂꯧꯁꯟꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯝꯇ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯕꯤꯅꯥꯁ ꯅꯥꯎꯔꯦꯝꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯦ ꯆꯦ ꯍꯣꯏ ꯑꯕꯤꯅꯥꯁ ꯅꯥꯎꯔꯦꯝ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯂꯦꯞꯇꯅ ꯍꯥꯞꯆꯔꯛꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯈꯝꯕ ꯄꯣꯛꯄꯗꯨꯒꯤ ꯃꯈꯥ ꯑꯣꯏꯅꯀꯣ ꯃꯥ ꯈꯝꯅꯨꯅ ꯃꯆꯥ ꯃꯅꯥꯎ ꯃꯧꯄꯥ ꯌꯣꯛꯂꯛꯄ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝ ꯁꯥꯔꯤ ꯑꯗꯣ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯄꯛꯑꯅꯤ ꯂꯥꯏꯛ ꯀꯩꯃꯤ ꯂꯣꯏꯔꯕ꯭ꯔꯥ ꯃꯐꯝ ꯈꯨꯐꯨꯜꯅ ꯍꯥꯏꯕꯤꯔꯛꯄꯅꯤꯀꯣ ꯀꯩꯃꯤ ꯂꯣꯏꯖꯗ꯭ꯔꯤ ꯀꯩꯃꯤ ꯍꯥꯞꯆꯔꯛꯈꯤꯅꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯊꯥꯕꯤꯔꯛꯑꯣ ꯁꯤꯛꯁꯇꯔ ꯍꯣꯏ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯁꯨ ꯊꯥꯔꯛꯀꯅꯤ ꯀꯩꯃꯤꯁꯨ ꯊꯥꯔꯛꯀꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯇꯧꯒꯗꯕ ꯃꯇꯝ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯣ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯍꯥꯞꯄꯗꯤ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ ꯁꯒꯣꯜꯁꯦꯝ ꯑꯃꯨꯖꯥꯎꯁꯤꯡꯅ ꯂꯥꯏꯚ ꯇꯣꯏꯅ ꯊꯥꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯍꯟꯗꯛꯁꯦ ꯈꯔ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯇꯝꯗ ꯂꯩꯕꯒꯤꯀꯣ ꯂꯥꯏꯚꯇꯣ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤꯗꯤ ꯍꯥꯏꯕꯅꯦ TV ꯑꯣꯟꯁꯤꯜꯂꯛꯄꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯟꯅꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯄ ꯅꯠꯇꯕꯅꯤನ ꯄꯨꯝꯅꯧ ꯅꯧꯕ ꯑꯣꯏꯕꯒꯤ ꯀꯟꯇꯦꯟꯗꯣ ꯁꯦꯝꯃꯛꯄꯗ ꯌꯥꯝ ꯋꯥꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯊꯕꯛ ꯆꯤꯟꯕꯒꯤ ꯂꯥꯏꯚ ꯊꯥꯕ ꯉꯝꯗꯕꯅꯦ ꯑꯗꯣ ꯀꯣꯝꯃꯛꯑꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯂꯥꯏꯚ ꯇꯣꯏꯅ ꯊꯥꯔꯛꯑꯅꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯔꯅꯤ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝ I miss Kaimi and Kakyen Mingamba PI Sandhyana ꯍꯥꯏꯕꯤꯔꯛꯑꯦ
ꯍꯣꯏ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯍꯥꯞꯆꯔꯛꯀꯦꯀꯣ ꯑꯗꯨꯒ ꯀꯥꯛꯌꯦꯟ ꯃꯤꯉꯝꯕꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯕ ꯑꯗꯨꯒ ꯏꯁꯥꯅ ꯇꯝꯃꯛꯄ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯁꯣꯏꯗꯅ ꯃꯤꯁ ꯇꯧꯔꯛꯑꯝꯒꯅꯤ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯤꯉꯩ ꯇꯝꯈꯤꯕꯗꯣ ꯀꯥꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯦ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯑꯣꯏꯕꯅꯤꯅ ꯍꯤꯟꯖꯨꯅ ꯍꯥꯏꯁ ꯑꯣꯀꯦ ꯁꯤꯁꯇꯔ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯇꯧꯕꯤꯁꯤ ꯍꯣꯏ ꯌꯥꯏꯀꯣ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯇꯤꯚꯤꯗꯗꯤ ꯐꯅꯌꯥꯝ ꯁꯦꯝꯃꯕꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯍꯥꯞꯄꯦ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯇꯕꯀꯣ ꯇꯤꯚꯤꯗꯗꯤ ꯑꯗꯨꯝ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯎꯕ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯆꯦꯅꯦꯜꯗꯣ ꯑꯝꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯍꯥꯞꯄꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯀꯥꯟꯅꯕꯗꯣ ꯂꯧꯁꯟꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯅꯨ ꯌꯥꯝ ꯐꯖꯩ ꯇꯧꯖꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯕꯤꯛ ꯐꯦꯟꯅꯤ ꯖꯦꯕꯤꯔ ꯈꯥꯟ ꯊꯦꯡꯛꯁ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯌꯥꯝ ꯃꯆ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯁꯣꯝꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨ ꯀꯩꯃꯤꯁꯦ ꯄꯨꯡ ꯈꯔ ꯁꯥꯡꯗꯣꯛꯄꯤꯌꯨ ꯁꯤꯁꯇꯔ ꯍꯣꯏ ꯄꯤ ꯑꯩꯆ ꯁꯟꯙ꯭ꯌꯥ ꯑꯩꯈꯣꯏ ꯍꯟꯗꯛ ꯍꯥꯞꯄꯛꯀꯗꯧꯔꯤꯕ ꯁꯤꯖꯟꯁꯤꯗꯗꯤ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯍꯣꯠꯅꯖꯔꯛꯀꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯅꯥꯎꯕ ꯌꯨꯝꯅꯥꯝ ꯃꯇꯥꯡ ꯆꯥꯕꯗ ꯁꯛꯆꯒꯦ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯐꯪꯉꯣꯏꯗꯧꯔꯦ ꯋꯥꯔꯣꯏ ꯃꯔꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯗ ꯂꯣꯏꯅꯃꯛ ꯍꯥꯞꯀꯅꯤ ꯍꯥꯏꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯅꯤ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤꯗꯁꯨ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯍꯥꯞꯀꯅꯤ ꯑꯗꯨꯅ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯌꯦꯡꯕ ꯐꯪꯉꯔꯣꯏ ꯀꯩꯃꯤ ꯌꯦꯡꯕ ꯐꯪꯉꯔꯣꯏ ꯍꯥꯏꯅ ꯑꯋꯥꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯣ ꯃꯗꯨ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯖꯔꯣꯏ ꯂꯣꯏꯅ ꯑꯅꯤꯃꯛꯀꯤ ꯁꯣꯏꯗꯅꯕ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯏꯆꯟ ꯀꯩꯃꯤꯒꯤ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯗꯣꯏꯅꯣ ꯃꯦꯅꯥꯝ ꯁꯅꯥꯇꯣꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤꯁꯨ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯆꯥꯎꯕꯅ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯛꯑꯒ ꯑꯗꯨꯝ ꯂꯩꯕꯅ ꯐꯒꯗ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗꯒꯤ ꯃꯌꯥꯝꯅꯗꯤ ꯆꯥꯎꯍꯜꯂꯛꯑꯣ ꯍꯥꯏ ꯑꯗꯣ ꯆꯥꯎꯍꯟꯕꯅ ꯀꯩꯒꯨꯝꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯟꯅꯖꯔꯒ ꯃꯌꯥꯝꯒꯤ ꯃꯣꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯍꯟꯖꯔꯛꯀꯦ ꯑꯗꯣ ꯈꯟꯅꯔꯁꯤ ꯏꯕꯨꯡꯒꯤ ꯃꯣꯠꯇꯗꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯀꯃꯦꯟꯗ ꯂꯞ ꯐ꯭ꯔꯣꯝ ꯅ꯭ꯌꯨꯖꯤꯂꯦꯟ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯨꯝꯕꯨꯗꯤ ꯌꯥꯏ ꯁ꯭ꯀꯨꯜꯗꯒꯤꯅꯤ ꯕꯤꯛ ꯐꯦꯟ ꯅꯣꯡꯃꯥꯏꯖꯤꯡ ꯕꯣꯏ ꯊꯥꯒꯠꯆꯔꯤ ꯆꯦ ꯌꯥꯏꯔꯤꯄꯣꯛ ꯊꯝꯕꯥꯜꯅꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯝꯐꯥꯃꯅꯤ ꯂꯣꯏꯇꯣꯡꯕꯝ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯅ ꯈꯣꯝꯒꯠꯂꯒ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯠꯅꯖꯃꯟꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯋꯦꯜꯀꯝ ꯁꯤꯁꯇꯔ ꯀꯩꯃꯤꯁꯦ ꯗꯦꯠ ꯀꯌꯥ ꯑꯗꯥꯏꯗ ꯊꯥꯗꯣꯛꯄꯤꯔꯛꯇꯣꯏꯅꯣ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯦ ꯅꯥꯎꯕ ꯌꯨꯝꯅꯥꯝ ꯑꯩꯈꯣꯏ ꯗꯦꯠꯇꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯊꯨꯕꯗꯗꯤ ꯊꯥꯗꯣꯔꯛꯑꯅꯤ ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯃꯦ ꯀꯃꯦꯟꯗ ꯀꯩꯃꯤ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯛꯇꯣꯏꯅꯣꯅ ꯌꯥꯝꯅ ꯍꯪꯕꯤꯔꯛꯏꯀꯣ ꯑꯗꯣ ꯁꯣꯏꯗꯅ ꯌꯥꯝ ꯊꯨꯅ ꯍꯥꯞꯆꯔꯛꯑꯒꯦ ꯉꯥꯏꯕꯤꯔꯝꯃꯨ ꯀꯩꯃꯤꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕ ꯐꯪꯗ꯭ꯔꯁꯨ ꯅꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯅꯕ ꯂꯥꯏꯚ ꯃꯔꯛ ꯃꯔꯛꯇ ꯇꯧꯕꯤꯔꯛꯎ ꯖꯕꯤꯔ ꯈꯥꯟ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯍꯣꯏ ꯌꯥꯝ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯥꯕ ꯉꯝꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏ ꯋꯤꯛ ꯑꯃꯗ ꯑꯃꯨꯔꯛꯇꯤ ꯊꯥꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯕꯗꯣ ꯃꯣꯠ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯌꯥꯝꯗꯤ ꯄꯥꯝꯃꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯂꯥꯏꯐ ꯏꯟꯇꯔꯦꯛ ꯇꯧꯕꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯃꯌꯥꯝꯒꯤ ꯃꯣꯠ ꯇꯥꯕꯁꯦ ꯑꯗꯨꯕꯨ ꯇꯥꯏꯃꯤꯡ ꯐꯪꯗꯕꯗꯒꯤ ꯂꯥꯏꯐ ꯊꯥꯕ ꯐꯪꯗꯕ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯌꯥꯔꯤꯈꯩꯗꯤ ꯌꯥꯝ ꯇꯣꯏꯅ ꯊꯥꯖꯔꯛꯀꯦ
ꯃꯤꯔꯝꯗ ꯂꯩꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤ ꯇꯥꯕꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯍꯜꯂꯤ, ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ. ꯅꯣꯡꯃꯥꯏꯖꯤꯡ ꯕꯣꯏ ꯍꯣꯏ, ꯐꯅ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯁꯨ, ꯑꯃꯗ ꯂꯩꯔꯁꯨ, ꯅꯨꯡꯉꯥꯏꯔꯁꯨ ꯑꯩꯒꯤ ꯏꯔꯝꯗꯝ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯍꯦꯟꯕ ꯂꯩꯇꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯨꯋꯥꯔꯤ, ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ, ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ, ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯝ ꯁꯦꯝꯖꯔꯛꯏꯕꯅꯤ. ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ. ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯑꯗꯣꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ. ꯇꯤꯡꯔꯥꯖ ꯁꯤꯁꯇꯔ ꯀꯃꯦꯟ ꯄꯥꯗꯦ. ꯀꯃꯦꯟꯁꯦ ꯎꯗꯕꯒꯤ ꯄꯥꯗꯕꯅꯦ, ꯋꯥꯔꯧꯕꯤꯒꯅꯨ. ꯎꯕꯒ ꯍꯦꯛ ꯊꯦꯡꯅꯕꯒ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ. ꯙꯅꯔꯥꯖ ꯁꯟꯖꯔꯝ, ꯍꯜꯂꯣ, ꯇꯔꯥꯝ ꯅꯧꯖꯔꯤ. ꯆꯦꯒꯤ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯁꯤꯁꯇꯔꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯆꯦꯒꯤꯕꯨꯗꯤ ꯈꯪꯖꯔꯦ. ꯃꯁꯥꯗꯒꯤ ꯏꯟꯇ꯭ꯔꯣ ꯇꯧꯍꯜꯂꯛꯀꯦ ꯃꯌꯥꯝ. ꯑꯩꯒꯤ ꯃꯤꯡ ꯀꯣꯏꯖꯝ ꯑꯦꯂꯤꯁꯥ, ꯑꯩ ꯀꯥꯡꯉꯣꯝꯗꯒꯤꯅꯦ. ꯑꯗꯨꯒ ꯄꯨꯄꯨ ꯇꯤꯚꯤꯒꯤꯁꯤꯗ ꯅꯧꯅ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯌꯥꯎꯖꯕꯅꯤ. ꯃꯌꯥꯝ ꯈꯪꯕꯤꯔꯝꯃꯅꯤ, ꯑꯅꯧꯕ ꯁ꯭ꯇꯥꯐꯅꯤ. ꯑꯅꯧꯕ ꯁ꯭ꯇꯥꯐ ꯍꯥꯏꯁꯦ ꯊꯥ ꯑꯗꯨꯝ 3 months 4 months ꯑꯗꯨꯃꯥꯏꯃꯨꯛꯇꯤ ꯁꯨꯔꯕꯅꯤꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯇꯣꯏꯅ ꯊꯥꯔꯛꯇꯕꯅ ꯃꯌꯥꯝꯅ ꯎꯕ ꯋꯥꯠꯄꯅꯤ. ꯌꯥꯎꯕꯗꯤ ꯑꯗꯨꯝ ꯀꯨꯏꯔꯦ. ꯑꯗꯣ ꯁꯤꯗꯒꯤꯕꯨꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯏꯚ ꯊꯥꯃꯤꯟꯅꯔꯛꯑꯅꯤ, ꯃꯌꯥꯝ ꯁꯨꯝ ꯈꯪꯅꯔꯛꯑꯅꯤ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯇꯧꯔꯛꯑꯗꯕꯅꯤ. ꯏꯖꯤ ꯔꯤꯗꯤꯡ, ꯏꯖꯤ ꯔꯥꯏꯇꯤꯡ ꯑꯅ ꯌꯨꯖꯔ ꯅꯦꯝ ꯂꯩꯕ ꯑꯃꯅ ꯍꯥꯏꯔꯛꯏ. ꯃꯇꯥꯡ ꯆꯥꯕꯗ ꯁꯛꯆꯔꯛꯀꯦ. ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯑꯅ ꯏꯅꯨꯡꯉꯥꯟꯕꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ. ꯊꯦꯡꯛ ꯌꯨ. ꯏꯅꯨꯡꯉꯥꯟꯕ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯦ ꯁꯨꯝ ꯎꯕꯁꯤदा ꯀꯩꯃꯤꯒꯤ ꯄꯥꯟꯊꯣꯏꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒꯁꯦ ꯆꯥꯎꯍꯜꯂꯛꯄꯁꯤꯅ ꯍꯦꯟꯅ ꯌꯥꯝꯅ ꯆꯠꯄ ꯃꯥꯜꯂꯤꯀꯣ. ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯁꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯚꯣꯠ ꯇꯧꯔꯤꯕꯅꯦꯕꯀꯣ. ꯑꯗꯨꯗꯩꯗ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯅꯝꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯃꯤꯁꯦ ꯁꯦꯝꯖꯔꯛꯀꯦ. ꯌꯥꯝ ꯑꯊꯨꯕꯗꯗꯤ ꯍꯥꯄꯛꯑꯅꯤ ꯃꯌꯥꯝ. ꯍꯧꯖꯤꯛ ꯍꯣꯏ, ꯇꯤꯡꯔꯥꯏꯁ, ꯑꯩꯁꯤ ꯄꯨꯌꯥꯗꯩ ꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯉꯨꯗ꯭ꯔꯦ. ꯑꯗꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣই ꯂꯧꯁꯟꯖꯔꯦ. ꯑꯩꯈꯣই ꯊꯤꯖꯤꯟꯖꯒꯦ ꯑꯩꯈꯣꯏꯁꯨ. ꯃꯨꯁꯂꯤꯝꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯀꯩꯁꯨ ꯐꯪꯗ꯭ꯔꯦ. ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ. ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ. ꯖꯕꯤꯔ ꯈꯥꯟ, ꯍꯣꯏ. ꯍꯣꯏ, ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯖꯕꯤꯔ ꯈꯥꯟ. ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯣꯠꯁꯤꯁꯨ ꯇꯥꯔꯦ. ꯑꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯨꯗ ꯑꯝꯇꯪꯒ ꯆꯪꯉꯒ ꯌꯦꯁ ꯅꯝꯕꯤꯔꯝꯃꯣ ꯄꯥꯝꯕꯁꯤꯡ ꯍꯥꯏꯕ. ꯑꯩꯈꯣꯏ ꯑꯅꯤ ꯊꯣꯛꯅ ꯂꯩꯕꯅꯤꯀꯣ. ꯀꯩꯃꯤꯁꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯆꯥꯎꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ꯭ꯔꯥ? ꯄꯥꯝꯕꯁꯤꯡ ꯑꯗꯨꯝ ꯚꯣꯠꯇꯨꯗ ꯅꯝꯕꯤꯔꯝꯃꯣ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯦꯝꯖꯔꯛꯑꯒꯦ. ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯀꯃꯦꯟ ꯈꯔꯁꯨ ꯄꯥꯊꯣꯛꯆꯈ꯭ꯔꯦ. ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣই ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ. ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯇꯧꯁꯤ. ꯀꯩꯃꯤꯁꯨ ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯑꯒꯦ. ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯏꯁꯦ ꯍꯧꯖꯤꯛ ꯀꯩꯃꯤ. ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ISTV ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128 ꯆꯦꯅꯦꯜꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯦ ꯀꯥꯎꯕꯤꯒꯅꯨꯀꯣ. ISTVꯒꯤ ꯄꯨꯄꯨ ꯐꯣꯛ TVꯗ ꯂꯥꯛꯄꯁꯦ ꯅꯣꯡꯃꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯛꯇ ꯂꯥꯛꯏ. ꯀꯩꯒꯤꯅꯣ ꯁꯤꯕꯣ? ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗꯈꯩ ꯌꯦꯡꯉꯒ ꯂꯩꯔꯒꯦ ꯇꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯊꯥꯗꯤ ꯊꯥꯕꯅꯦ. ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯝꯃꯒꯅꯤ. ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯗꯥꯏꯔꯦꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯔꯣꯏ. ꯃꯦꯟ ꯆꯦꯅꯦꯜꯗꯣ ꯈꯛꯇꯪ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯇꯤ ꯇꯧꯔꯤꯕꯅꯦꯕꯀോ. ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯐꯨꯜ 24 hour ꯍꯥꯏꯕꯗꯤ TV ꯊꯥꯔꯤꯕ ꯃꯇꯝꯁꯦ ꯁꯤꯁꯦ ꯌꯦꯡꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯅꯝꯕꯔ 127 ꯑꯃꯗꯤ 128ꯇꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ. ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯒꯤ LCOꯁꯤꯡ ꯑꯗꯨꯒ ꯀꯦꯕꯜ ꯑꯣꯄꯔꯦꯇꯔꯁꯤꯡꯗꯣ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯕꯤꯌꯣꯕ. ꯐꯣꯟ ꯇꯧꯕꯤꯔꯣ. ꯑꯗꯨꯒ
ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ISTVꯒꯤ ꯆꯦꯅꯦꯜꯁꯦ 127ꯗꯣ ꯍꯥꯞꯄꯤꯌꯣ, ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗꯣ ꯍꯥꯞꯄꯤꯌꯣꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣꯕ. ꯑꯗꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ. ꯑꯗꯨꯒ ꯃꯇꯦꯛ ꯃꯇꯦꯛ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ISTV ꯃꯦꯟ ꯆꯦꯅꯦꯜꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯅꯦ. ꯑꯗꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ. ꯑꯗꯨ ꯌꯥꯔꯒꯗꯤ LCOꯁꯤꯡꯗ ꯄꯥꯎ ꯐꯥꯎꯖꯜꯂꯒ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯊꯨꯕꯗ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯌꯥꯝ